Mayam Buno po Hanokta, Mangalsna Servamna, Taram Nok Chabulina, Ikoknona Krumzeri. Mamang the Lizakiba, Baremia Sotemia Heriba, Pilamadugi, Anisuba part, Mayang Dong the Pudun luxury. Pilamasigi introduction Maramda, Mamang the Liza Krabanina, Partasi the Diamuhana, Panzera Rege, Aduna Mayam, Pilangi Waridoina, my own sin minersi. Asuna Pama Madi, Roki Paro Matunda, Miss Hana, Sang Liba Missionado, Compromise Tore, Missionado Handoklo Harami. Tanzada the Makoiki headphone Aduda, Mission se, my Tiva Oidri, Hero the last Harpy Conjel Matarami, Nang Liba Misagasi, Predini Habakanglami, Aduga Makoin Labor Tanelado, Niglet Pahormi, Tanela du Pokairaga, Predi Toglei, Aduga Predina, Lem Liba Security Sing Ado Halaga, Makoina Bol Adugi Manak the Changlami, Tanzada the Max Upanupa Matolaga, Makoya Punerami, Aduga Asomna Pamna, Bol Ado Hangnan of a Kanonari. Asumna Makoina Bol Adu Hangluba Matamda, Makoina Rescue Tonganaba, Honariba Pekesado, Prediga Nungshinarbi, Captain Priya Dixit Oiramki, Madu Ubu the Mako Yam Nanglami, Aduga Rokina, Priya Babi Hedana Kormi, Mahana, Babi, Nang Tingnabase Yam the Nungaire Highness Hermi, Mother Mishana Naiko, Nakoina Mangon the Babi Koribsikarino, Asumna Hiraga Priada, Mishana, Nang Predigi Harakpada, High Beloidring the Rokina, Maga. Mahakahana Luhongana Haiduna, Haina Singaram Bani Haiduna Kumlei. Aduga Rokina, Mahakse, Predigi email password ni Haiduna Hairi. Madu Priana, Roki, I Hosiki Luhong Lea Haraga, Mahaki Makutagi Kudo the Ulei. Madu Predina, Hosti Mahak Luhong Labrina, Aizubabi, Haibidi Itama Oire Haiduna Hairi. Nakan the Mishana, Pekesa Dukadai the no Haiduna Hanglei. Madu Predina, Pekesa do, Mahaksini. Madu the Aquabile, Musing Ado Pungaglami. Madu Priana, Mahak Masama Kulaya Duni, Yangabana Karan Kabaspu control to Bapa me, Madu Rokina, Karan Kabas Hibisikarino Haiduna Hangmada, India di Matampunamakta, Magi Bodarga Luna Leriba, Lam Singasina, Kihan Kangan Matoi, Nakalamada, Sainadagi, Aduga Amana Pakistan dagi, Aquena Kangaudana, Hariba Lam Singasina, Amukta de Etek Torpayai, Masi Topatarabadi, Third World War Haibu Oigani, Aquegi Indian Science and Defense Organization, ISDO Haribasina. Hariba Suma Kihan Kanganba, Oivea Basing as the Ingatonaba, Yoti Kurangban Amasemi, Masi Uba Namdaba Potni, Makoina Missile Amadi Bombsing, Loina Mangan Mangami, Hibidi, Yangnabagi Maikadi Kablak Pukuding, Ikogi Lebasi Yodringada, Harami. Masina military defense that pretty the quite chocolate technology ni, Hariba technology say, Ikogi micro hard drive Masa Amada, store to Dunatami. Aduba High Commander Kudongcha the Bamalak Pudagi, Hariba hard driver say, I give brain the Tamani Harami. Predina Makatare, intelligence na Pangba Powda, Hiriba E Pawse, Link Oidore Kanglakpadagi, Northern Valley the secure Oiba Mapam Amada Pubani, Adubu Convoy Eduda, Mapamadu Yodring the Yagna Basina, Attack Torlaga, Dr. Priya, Equina Pekes Hirasu Kangnariba Sibupu Kibani, Mother Rokina, Masipunamakse, Nahangamatokram na Kanglibano Haidana, Predida Hanglami, Madu Fredina, I bu court martial Torba Matung, I British citizenship Pangle, Say Kargi Matung, I oil rig Amada Tabak Toragalay, Matamduda. Major Azad na Aibu Kori, I lay Topungum Kidi. Mother Rokina, Nang Ditomina Manunda, Adum Tabak se Torum Livanatra. Nang na on the high kido Kari Haba, Nasagi is at Lazidaba high kibidai. Adubu Nangdi, Mahaka Dumak Tabak to Dunaleme, Matamdu the Id Sahi Tariat the Se, Haudunkan Dunalari. Mas the Mahana Hining Liver se, Mahak Payabri at the Tabak Toraga, Mamang the Mahana Haudunkan Kibaduni. Predina Roki, Waro Rekang Badagi, Amtatako Harami, Adubu Rokina Taramde. I did not like the Maclepire Kanduna, Harau Javani, Adunang de hard drive a sigi the Maglak Poeramle. Madu the Predina, I see the lang libese, Masigi Haraga, Ka adu the kill liver CCTV adu the Yanglaga, Nangaiga, Mapam Sida Kori Harami. Asom Nana Yangava Singadu, Waterloo Station, a citizen like Pahorami. Mishana, Hariba Misagasina, Magi Trekker se, Active Adum o Henduna, a coy Mapamas the Pusan Mani. Mauda Pamna Makatari. Kariguma Mahagna, Dr. Priyagi brain ado hek to Pam Labadi, Nahana to Wayari. Adubu Tauduna, Hosik Pabum Pamasi the Tamlibse, Kari Oibiyabage. Mother Fredina, Masi Trebni, Haibadi Langni, Equibu Pan and Lang Takpani. Asom the Sumatatagi, Makoina Leribaka, Adu Sanganaba, Yangnava Sing Aduna Honari. Predina CCTV camera Kilibadu, Lautaraga, Max Opanupa Aduna Yangli Kangmana, Magna camera Aduda, Nankanano Haiba Kangde, Aduga Karigino Haibasu Kangde. Tasing na nang napamlibse, Pekes asin nate, Aquay Anibuni, Haibadi, Roki Masung Fredini Hermi, Madu Maxu Panupa Adun Urami,
ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯖꯥꯗꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯍꯥꯠꯅꯤꯡꯕ ꯐꯥꯎꯏ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯛ ꯑꯅꯤꯗꯣ ꯑꯣꯏꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯔꯣꯀꯤ ꯐ꯭ꯔꯦꯗꯤ ꯃꯤꯁꯥ ꯄꯥꯝ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯅꯦꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯄ꯭ꯔꯤꯌꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯧꯒꯠꯂꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ ꯔꯣꯀꯤꯅ ꯃꯤꯁꯥꯗ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯤꯁꯥ ꯑꯃꯗꯤ ꯄꯥꯝ ꯔꯣꯀꯤꯒ ꯐ꯭ꯔꯦꯗꯤꯒꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯏꯟꯅꯔꯛꯏ ꯔꯣꯀꯤꯅ ꯃꯥꯕꯨ ꯌꯦꯛꯅꯕꯒꯤ ꯚꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯪꯒꯦ ꯍꯥꯏꯔꯝꯃꯤ ꯄꯥꯝꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯃꯤꯁꯥꯗ ꯀꯟꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯤꯁꯥꯅ ꯅꯪꯒꯤ ꯊꯧꯐꯝ ꯊꯣꯛꯄ ꯐꯖꯅ ꯊꯧ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯦꯛꯅꯕꯒꯤ ꯚꯦꯟ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯀꯤꯅ ꯚꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯂꯒ ꯃꯥꯛꯁ ꯎꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ ꯃꯤꯁꯥꯅ ꯚꯦꯟ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯒ ꯐꯥꯏꯠ ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯌꯦꯛꯅꯕꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯂꯥꯛꯂꯒ ꯃꯦꯆꯤꯟ ꯒꯟ ꯀꯥꯞꯄ ꯍꯧꯔꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯀꯅꯥꯅꯣ ꯃꯥꯛꯁ ꯎꯞꯄ ꯑꯃꯁꯤꯅ ꯍꯥꯏꯅ ꯔꯣꯀꯤꯗ ꯍꯪꯂꯛꯏ ꯃꯗꯨꯗ ꯔꯣꯀꯤꯅ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯐ꯭ꯔꯦꯗꯤꯅ ꯂꯩꯔꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯑꯃꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯀꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯛ ꯀꯟꯅ ꯃꯦꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯑꯃꯁꯨ ꯃꯥꯛꯁ ꯎꯞꯄꯒ ꯁꯨꯝ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯥꯅ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯗꯨ ꯔꯣꯀꯤ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯃꯤꯁꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕꯒꯤ ꯒꯥꯔꯤ ꯑꯃꯅ ꯅꯥꯀꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯚꯦꯟ ꯑꯗꯨꯗ ꯊꯣꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ ꯄꯥꯝꯗꯤ ꯒꯥꯔꯤ ꯑꯃꯗ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯗꯦ ꯃꯈꯣꯏꯕꯨ ꯃꯥꯛꯁ ꯎꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯛꯁ ꯎꯞꯄ ꯂꯤꯗꯔ ꯑꯗꯨ ꯆꯪꯂꯛꯂꯒ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯁꯨꯁꯤꯜ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯔꯣꯀꯤꯅꯁꯨ ꯖꯤग्ꯅꯦꯁ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯅꯠꯇꯦ ꯃꯥꯗꯤ ꯃꯕꯨꯛꯇꯣ ꯆꯐꯨ ꯃꯥꯟꯕꯅꯤ ꯍꯥꯏꯔꯒ ꯁꯨꯗꯔꯁꯟ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯧꯏ ꯃꯗꯨꯗ ꯔꯣꯀꯤꯅ ꯁꯨꯗꯔꯁꯟꯗꯤ ꯀꯅꯥꯗꯥꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯐ꯭ꯔꯦꯗꯤꯅ ꯔꯣꯀꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯛꯅꯕꯅ ꯐꯥꯔꯤꯕꯗꯣ ꯀꯩꯁꯨ ꯈꯟꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯐ꯭ꯔꯦꯗꯤꯅ ꯀꯔꯤ ꯃꯥꯕꯨ ꯀꯅꯥꯗꯥꯗ ꯆꯠꯈ꯭ꯔꯦꯕ ꯀꯗꯥꯏ ꯀꯥꯟꯗ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯔꯣꯀꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯃꯅꯣꯁ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯃꯅꯣꯁꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯐ꯭ꯔꯦꯗꯤꯅ ꯔꯣꯀꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯃꯅꯨ ꯍꯥꯏꯅ ꯀꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯦꯝꯅꯔꯝꯃꯤ ꯃꯗꯨꯗ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕ ꯃꯤꯕꯨ ꯂꯛꯅꯕꯗꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯨꯗ ꯀꯨꯟꯊꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏꯒꯤ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯌꯦꯡꯅꯔꯤ ꯃꯍꯥꯛꯅ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯎꯅꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯗꯤ ꯔꯣꯀꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯅ ꯀꯕꯤꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯀꯕꯤꯔꯅ ꯅꯈꯣꯏ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤꯕꯒꯦ ꯍꯧꯖꯤꯛ ꯅꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯅꯈꯣꯏ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯈꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯛꯇꯣ ꯎꯅꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯦꯞꯂꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯕꯤꯔꯅ ꯃꯥꯛꯁ ꯂꯧꯊꯣꯛꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯛꯄꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯔꯣꯀꯤ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯒꯤ ꯀ꯭ꯂꯣꯟ ꯑꯣꯏꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯜꯂꯒ ꯑꯅꯧꯕ ꯏꯟꯗꯤꯌꯥꯒꯤ ꯄꯟꯊꯨꯡꯐꯝ ꯑꯃ ꯏꯔꯒꯅꯤ ꯒꯦꯝ ꯑꯁꯦ ꯍꯧꯈ꯭ꯔꯦ ꯕꯔꯦꯃꯤꯌꯥ ꯁꯣꯇꯦꯃꯤꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯐꯥꯔꯕ ꯃꯈꯣꯏꯕꯨ ꯂꯟꯗꯟꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯁꯒꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯟꯗꯨꯅ ꯊꯝꯂꯤ ꯀꯕꯤꯔꯅ ꯆꯪꯂꯛꯂꯒ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯠꯂꯣꯏ ꯅꯈꯣꯏꯒꯨꯝꯕ ꯃꯤꯕꯨ ꯆꯪꯉꯠ ꯍꯥꯠꯄ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯅꯈꯣꯏꯁꯨ ꯑꯋꯥꯕ ꯐꯪꯍꯜꯂꯒ ꯅꯈꯣꯏꯅ ꯈꯥꯡꯕꯗꯣ ꯑꯩ ꯌꯦꯡꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕꯁꯦ ꯅꯪꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕꯁꯦ ꯑꯁꯤꯒꯨꯝꯅ ꯀꯅꯥ ꯑꯃꯠꯇꯗ ꯊꯥꯖꯕ ꯊꯝꯗ꯭ꯔꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯤꯁꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯂꯒꯅꯤ ꯉꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯅ ꯆꯦꯡꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯗꯨꯗ ꯔꯣꯀꯤꯅ ꯆꯦꯡ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯉꯥꯏꯈꯣ ꯃꯈꯥ ꯇꯥꯈꯤꯁꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯀꯕꯤꯔꯅ ꯅꯍꯥꯛꯀꯤ ꯑꯅꯧꯕ ꯌꯦꯛꯅꯕ ꯑꯃ ꯊꯣꯛꯂꯛꯂꯕꯗꯤ ꯃꯍꯥꯛꯇꯣ ꯅꯍꯥꯛꯀꯤ ꯑꯔꯤꯕ ꯃꯔꯨꯞ ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯂꯣꯏꯅ ꯇꯤꯟꯅꯔꯕ ꯃꯔꯨꯞ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯉꯛꯇꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯊꯋꯥꯏ ꯂꯧꯕꯁꯨ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤꯅ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯅꯣꯔꯗꯔꯟ ꯚꯦꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯑꯃꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯜꯂꯤ ꯀꯕꯤꯔꯅ ꯆꯪꯂꯛꯂꯒ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤ ꯀꯧꯔꯒ ꯆꯪꯂꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯃꯤꯁꯇꯔ ꯕ꯭ꯔꯤꯂꯤꯌꯟꯁ ꯕꯤꯌꯔꯗ ꯀꯗꯥꯏꯗ ꯂꯩꯔꯨꯔꯒꯦ ꯕ꯭ꯔꯤꯇꯤꯁ ꯁꯤꯇꯤꯖꯦꯟ ꯐꯪꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯕꯤꯔꯅ ꯔꯣꯀꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯔꯣꯀꯤꯅ ꯀꯕꯤꯔꯗ ꯅꯪꯁꯦ ꯋꯥꯔꯜ ꯀꯞ ꯀꯨꯝꯕꯅꯤ ꯆꯍꯤ 4 ꯈꯨꯗꯤꯡꯒꯤ ꯎꯅꯩ ꯍꯥꯏꯔꯒ ꯔꯣꯀꯤꯅ ꯐ꯭ꯔꯦꯗꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯁꯦ ꯂꯟꯗꯟꯗ ꯆꯠꯈꯤꯕꯗꯒꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ
ꯃꯗꯨ ꯀꯕꯤꯔꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯑꯩꯗꯤ ꯂꯥꯏꯔꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯝꯇ ꯌꯦꯡꯈꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯌꯨꯠꯐꯨꯜ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯅꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯊꯥꯒꯠꯅꯕ ꯂꯛꯅꯕ ꯇꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯖꯥꯗ ꯆꯪꯂꯛꯂꯒ ꯀꯕꯤꯔꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯈꯨꯠ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯖꯥꯗꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯅ ꯅꯪꯒꯨꯝꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯐ꯭ꯔꯦꯗꯤꯅ ꯁꯔ ꯑꯩ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯔꯤꯒꯨꯝꯕ ꯏꯔꯥꯛꯅꯕ ꯇꯥꯔꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯅꯥꯅ ꯍꯥꯟꯅ ꯂꯧꯈꯠꯀꯅꯤ ꯃꯗꯨ ꯑꯖꯥꯗꯅ ꯅꯪꯗꯤ ꯑꯣꯏꯔꯔꯣꯏ ꯃꯗꯨ ꯐ꯭ꯔꯦꯗꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯑꯖꯥꯗꯅ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯕꯗ ꯏꯔꯥꯛꯅꯔꯦ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯂꯝꯃꯤ ꯇꯟꯖꯥꯗ ꯔꯣꯀꯤꯁꯨ ꯃꯤꯅ ꯍꯥꯏꯅꯩ ꯁꯥꯗꯅ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯅꯨꯡꯁꯤꯕꯗ ꯏꯔꯥꯛꯅꯔꯕ ꯃꯤꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯟꯕ ꯉꯝꯂꯣꯏ ꯅꯠꯇ꯭ꯔ ꯁꯥꯔ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯃꯠꯇ ꯅꯣꯛꯇꯅ ꯔꯣꯀꯤꯗ ꯌꯦꯡꯂꯝꯃꯤ ꯔꯣꯀꯤ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯇꯟꯖꯥꯗꯨꯗ ꯑꯖꯥꯗꯅ ꯀꯕꯤꯔꯕꯨ ꯀꯧꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯗꯨ ꯐ꯭ꯔꯦꯗꯤꯅ ꯁꯔ ꯕꯥꯔꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯖꯥꯗꯅ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯑꯃꯁꯨ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯗꯨ ꯔꯣꯀꯤꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯈꯟꯕꯤꯗꯦ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯐ꯭ꯔꯦꯗꯤꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯣꯏꯅꯕꯤꯕꯁꯨ ꯑꯣꯏꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯁꯩ ꯁꯛꯏ ꯃꯗꯨ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥ ꯗꯤꯛꯁꯤꯠ ꯑꯦꯡꯒꯦꯖ ꯇꯧꯕ ꯑꯗꯨ ꯎꯠꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯅꯣꯔꯗꯔꯟ ꯚꯦꯂꯤꯗ ꯂꯩꯕ ꯀꯕꯤꯔꯒꯤ ꯂꯦꯞ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯕꯤꯔ ꯐ꯭ꯔꯦꯗꯤ ꯔꯣꯀꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯂꯥꯛꯂꯒ ꯀꯕꯤꯔꯒꯤ ꯂꯦꯞ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯐ꯭ꯔꯦꯗꯤꯅ ꯀꯕꯤꯔꯗ ꯃꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯀꯕꯤꯔꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯕ ꯃꯍꯥꯛꯀꯤ ꯗ꯭रीम ꯄ꯭ꯔꯣꯖꯦꯛꯅꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯕꯤꯔꯅ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯤꯌꯥ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯃꯗꯤ ISDOꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ ISDO ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟ ꯁꯥꯏꯟꯁ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯅꯤ ꯃꯗꯨ ꯔꯣꯀꯤꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯌꯦꯡ ꯎꯠꯀꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯟ ꯗꯤꯐꯦꯟꯁ ꯃꯇꯨꯡ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯣꯡꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯅꯣꯔꯗꯔꯟ ꯚꯦꯂꯤꯗ ꯂꯩꯕ ꯕꯦꯁꯇꯅꯤ ꯄ꯭ꯔꯤꯌꯥꯅ ꯏꯟꯇ꯭ꯔꯗꯛꯁꯟ ꯄꯤꯔꯝꯃꯤ ꯗꯥꯛꯇꯔ ꯀꯕꯤꯔꯒꯤ ꯃꯄꯥꯅ UKꯗ ꯕꯦꯁ ꯇꯧꯕ ꯖꯦꯔꯣ ꯒ꯭ꯔꯦꯚꯤꯇꯤ ꯀꯧꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯆꯍꯤ 35 ꯆꯨꯝꯅ ꯏꯟꯗꯤꯌꯟ ꯐꯣꯔꯁꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃꯒꯤ ꯑꯍꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯀꯕꯤꯔꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯄꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯕꯨ ꯃꯦꯖꯔ ꯑꯖꯥꯗꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯗꯨꯅ ꯏꯟꯗꯤꯌꯟ ꯐꯣꯔꯁꯀꯤ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯅꯥꯏꯕ ꯑꯃ ꯇꯧ ꯍꯥꯏꯕꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯀꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯁꯤꯒꯤ ꯑꯍꯣꯡꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄ꯭ꯔꯦꯖꯦꯟꯠ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯣꯜꯖꯔ X ꯍꯥꯏꯅ ꯃꯌꯥꯝꯗ ꯎꯠꯂꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛꯁꯨ ꯃꯔꯛ ꯊꯠꯂꯒ ꯏꯟꯗꯤꯌꯥꯒꯤ ꯇꯦꯡ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯑꯦꯌꯔꯀ꯭राꯐ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯥꯟꯃꯤꯗꯒꯤ ꯁꯦꯝꯕꯅꯤ ꯃꯈꯣꯏꯗꯤ ꯋꯦꯄꯟ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯁꯤꯡ ꯑꯃꯗꯤ ꯑꯦꯇꯦꯛꯁꯤꯡꯗ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯊꯥꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯟꯕ ꯉꯝꯗꯦ ꯀꯕꯤꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯏꯟꯁ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯂꯤꯕꯁꯤꯗꯒꯤ ꯐꯍꯟꯅꯕ ꯂꯝꯕꯤꯅꯤ ꯁꯥꯏꯟꯁꯀꯤ ꯇꯔꯞꯇꯒꯤ ꯑꯩꯅ ꯋꯥꯁꯛꯂꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯃꯥꯡꯂꯔꯣꯏ ꯍꯥꯏꯕꯗꯤ ꯁꯤꯔꯔꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯦꯡꯛꯁ ꯇꯨ ꯄꯥꯋꯔ ꯀ꯭ꯂꯣꯅꯤꯡ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯂꯛꯏ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯀ꯭ꯂꯣꯅꯤꯡ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗ ꯑꯍꯤꯡꯕꯁꯤꯡꯕꯨ ꯐꯣꯇꯣꯀꯣꯄꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯃꯗꯒꯤ ꯃꯥꯟꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯁꯝꯅ ꯍꯥꯏꯔꯒ ꯖꯦꯔꯣꯛꯁ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯖꯤꯟ DNA ꯃꯥꯒꯤ ꯃꯒꯨꯟ ꯃꯁꯛ 100% ꯑꯁꯦꯡꯕꯗꯨꯒ ꯃꯥꯟꯅꯒꯅꯤ ꯑꯩꯅ ꯆꯍꯤ 15 ꯆꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯒ ꯇꯥꯟꯅꯔꯗꯨꯅ ꯖꯦꯔꯣ ꯒ꯭ꯔꯦꯚꯤꯇꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯀꯝꯄꯅꯤ ꯑꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯑꯥꯔꯇꯤꯐꯤशिꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯇꯦꯡꯅ ꯃꯥꯏ ꯄꯥꯛꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯀ꯭ꯂꯣꯟꯁꯦ ꯔꯤꯛꯁ ꯑꯃꯠꯇ ꯂꯩꯇꯅ ꯄꯨꯊꯣꯛꯄ ꯌꯥꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯖꯦꯅꯔꯦꯜ ꯁꯔꯒꯤꯜ ꯑꯃꯗꯤ ꯃꯦꯖꯔ ꯑꯖꯥꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤꯕꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯆꯒꯦ ꯔꯣꯀꯤ ꯑꯃꯁꯨꯡ ꯐ꯭ꯔꯦꯗꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯀꯕꯤꯔꯅ ꯆꯤꯞ ꯑꯅꯤ पुथोक्लगा चिप अनीसिदा रोकी अमदी फ्रेडी देना याउख्रे असुमना तुंगदो ओरकदब फिबम अदो चौराकपा म उच्चरके असुमना हायरगा महांगना फ्रेडी अमसुंग रोकी की क्लोन की प्लानिंग अदो उलै अदुगा महांगना मखा तारदुना करिगुंबा असुमना अखोइगी लेबाक असिदा ख्वाइदगी फरे हारिबा लानमी अनी असिगी क्लोन से सामद नतना लिसिंग कया कया पुथोकपा ngamlabadi कनागुंबा लेबाक अमतना अखोइदि हेंजिनबा ngamlaroi हारि तिल्लिबा खुदिंगमक खुबाक हौना खुरमी मधुदा कबीरना ngaiko mayamda tasengnaina uningliba pot adudi utri mahangna makha tari nakoina ure madudi hiram khudingmakta fredi amasung rokina iheli heli adubu makoida pamdaba amadi lei madudi makoina order indaba yaurai adubu madu makoigi maral nate lanmi hebese miyoibani aduna makoina karamba matamda kanaga lantengnagani karamba react togani karamba decision logani hebese ngamde maramasina aina semliba lanmi sing asidi nahangna full control toba yagani haina azata hairami हाइरिबा लानमीसिंग असिगी ब्रेन असे कंट्रोल तौबा यागनी हैबनी अदुगा महांगना हाइरिबा लानमीसिंग अदुदा कमांड तौबा अदु उल्ली मखोइना मेसिनगुमना मी अमगी कंट्रोल मखादा लेहनबा याय हैबदो उत्पनी
Maduda leiriba miyoising General Major Kabir munna angakpa midyang amaga loinana yenglami. Tilamliba miyoising adu wa amata nganglamdana thoki aduga Priya, Freddy amadi Rocky di lehowi. Priyana, Kabir, Override Command Brain Control haisi kaino adugi matangda nang ingonda hanana haidriba karigino haiduna hairei. Madu Kabirna maduni aina surprise oina thamlibase madugi feature aduna Soldier X se mayamdagi top ama ohengadabani. Madu Priyana High Command na sigumbase kaidonungda yaba pirloi. Madu Kabirna karigino haiduna hangi tanja aduda army ama changlaglaga Dr. Kabir nangbu General Circle na unaba pami aduga Rocky, Freddy, Priya nakoi ahum suni haiduna hayam laga satki. Mathangi sindau libasina makoi maribu kauraga General Circle na wari sabaduni. Ka aduda atai miyoising amadi Major Azad Suleiri. General na hairei naki babagi company Zero Gravity na Indian Force ta piriba contribution se singthani ngai ni. Maduda Kabir na thank you sir Hermi. Aduga General na makata rei. Adu Kabir handaki simadi aikoi na makata na thabak asi sathaba pamdre. Haibadi Kabir gi Soldier X simadi makoi na accept tawdre habani. General aduna aina yamna haksin na nangonda hairi Kabir Soldier X ki program se terminate tawro. Maduda Kabir terminate tawro haiba. Kari sobi yoroge haina yamna ngakna hanglami. Ngakpam su thokpani mahak sahi tara manga chupna hairiba project ado tawnana widamakta mai paknana widamakta mayamdagi tonganba amukta tawdriba ma puthoklaga sukta thajaruduna terminate taw hairabadi ngakpam thokpani. Maduta jana makha tarduna hairei aikoi Indian Army sing asina prithvi ge atopa lanmi singdagi top pibse aikoi ge achumba aranba afaba phattaba wakal khanthaba ngamba sinani. Kabirna marak thatke tawbada ajana makha tari aikoi se lanphamda sidoroba yeknaba singda ising piba ngamba miyoi sing aduni aduga aikoina aikoigi lanmi singbu brainwash tawraga suicide attacker onthokpa pamde nang gyan tarabra hanglami masda jana haining libase Indian Army sing asi masana masagi apaphatta wakal khanba ngamba minung sileiba adugumba lanmi ni aduna makoigi wakal khuding manghallaga apaphatta khangdana mi amana control tawba pamde aduga ajana makha taraga ai makha tana hai khora hanglami. Madu Kabirna masigi clone sing se mapung farba control torba robot ni aduga masi khuding makki control se nangi khutta leigani masi kaisu soiningai leite haiduna azata harami maduda azana karigumba maduna aikoida onsilaklabadi kamdauba kari thokani Kabir control toriba aikoibu masa khanglaroi aduga aikoigi ithakta karaklagani natra maduda Kabirna karino nang haribdubo uncle haiduna noklaga harakpada azana sar ko harami Kabir su nungaitabagi mongda I am sorry sir Harry aduga mahakna makha tarduna aina haining libase aikoina soirakani haina kibagidamakta asumba si tawraroidra haibasini maduda jana General Circle gi manakta jangsilami aduga General Circle na nangna yadrabanina aikoi vote tawrasi haiglami leiriba lanmi sing aduda General Circle na masagi wakhal leijadaba kanada nungmai kapkani kanada kapoi lepsaba ngamdaba miyoi amana control tawba lanmi oiba pamba sigumba thong si pamba miyoi sing khut thangat piu harami. Maduda Kabirna koibada lepliba mahaka luna tinaiba Freddy, Rocky amasung Priya da yenglami adubu makoi amata makhut hangalaktre aduga General aduna makha taruna aikoi hojik hairiba Soldier X hairiba se matam chuppagi oina thingjinba pamba sing amuk khut thangat piu hairakpada akoibada leiriba miyoi sing adu khut thangalakpa horei. Kabirna mahaki matungda leiriba Freddy amadi Rocky da yenglakpada makoi anisu makhut thangalei. Kabir thamoi kairami Priya di makhut thangatana yaningde haibagi matawgum mangak haiduna ingit ulami. Kabirna ai tasengna soire harami ajana makha tarduna nang program do shutdown tawro harami maduda Kabirna nakoina khangdribasi karigino shutdown taw haiduna hekta hairibasi karigino haiduna yamna nungaitana hairi aduga mahangna makha tarduna mase college ki project nate aigi punsigi oiba matam chahi tara mangani aina kan honna jakhiba aduga nakoina karisu leitana shutdown taw haiba maramdi nakoina system asigi value khangde nakoigi se tasengna hairibra hairga Freddy amadi Rocky do onsinduna khudombi thillaga sigumba miyoi sinadi asoiba aranba soidana toramba yai adubu Soldier X di perfect ni aduga masina aikoigi tungi wari ni leiriba khudingmak Kabir da yenglami mahangna makha tarduna matungda lakpa war khudingmak sumaina adum thengnagani prithvi da leiriba khudingmak manglomda satkigani aduga nakoina maning adum hantharaga lehogani harami aduga Kabirna azat onsilaga Soldier X en natte problem se nangi sokhuttaba hanagi matamgi wakhalduni aduna Mr. Azad nang amasung makoi khudingmak se satnadraba ngakta oirakani harami maduda Azana yamna sauna yare lepo nangna khangre nangi sokhatpagi mingda aikoigi achum aran apapata khanthaba ngamlibo wakhal sibu manghanbadi khak yaroi
ꯅꯪꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏꯁꯦ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯕ ꯆꯨꯅꯗ꯭ꯔꯕ ꯑꯣꯏꯅ ꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯃꯐꯝ ꯆꯥꯅ ꯆꯨꯝꯅ ꯄꯥꯜꯂꯤ ꯀꯕꯤꯔ ꯑꯗꯨꯒ ꯑꯖꯥꯠꯅ ꯔꯣꯀꯤ ꯑꯃꯁꯨꯡ ꯐ꯭ꯔꯦꯗꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯨꯝꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕ ꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯤ ꯍꯥꯏꯕꯅꯤ ꯀꯕꯤꯔꯅ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤꯗ ꯌꯦꯡꯉꯤ ꯑꯖꯥꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯔꯗꯔ ꯏꯟꯗꯦ ꯑꯩꯅ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤꯅ ꯑꯐꯕꯅꯣ ꯀꯔꯤꯅ ꯐꯠꯇꯕꯅꯣ ꯍꯥꯏꯕ ꯈꯟꯕ ꯉꯝꯃꯤ ꯃꯗꯨ ꯈꯟꯕ ꯉꯝꯕ ꯑꯃꯁꯨꯡ ꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕꯅ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯄꯔꯐꯦꯛ ꯔꯣꯕꯣꯠꯇꯣ ꯑꯗꯨꯕꯨꯗꯤ ꯈꯜꯂꯣꯏ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯈꯟꯒꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯕꯗꯨꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯌꯥꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯀꯕꯤꯔ ꯁꯥꯎꯔꯒ ꯑꯖꯥꯠ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯃꯗꯨꯗ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯔꯣꯀꯤꯅ ꯐꯥꯔꯒ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯖꯥꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯕꯤꯔ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯇꯔꯃꯤꯅꯦꯠ ꯇꯧꯔꯒ ꯐꯥꯏꯜꯁꯤꯡꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯀꯕꯤꯔ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯁꯠ ꯗꯥꯎꯟ ꯇꯧ ꯍꯥꯏꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯕꯅꯤ ꯑꯖꯥꯠꯅ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯕꯤꯔꯕꯨ ꯐꯥꯔꯤꯕꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯏ ꯀꯕꯤꯔ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯀꯕꯤꯔꯅ ꯃꯥꯒꯤ ꯂꯦꯞꯇ ꯂꯥꯛꯂꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯦꯆꯤꯟꯅꯆꯤꯡꯕ ꯁꯥꯎꯕꯗꯒꯤ ꯊꯨꯒꯥꯏꯕ ꯑꯗꯨꯅꯤ ꯄ꯭ꯔꯤꯌꯥꯅ ꯀꯕꯤꯔ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯅ ꯈꯥꯝꯂꯝꯃꯤ ꯀꯕꯤꯔ ꯅꯈꯣꯏꯅ ꯃꯁꯦ ꯑꯩꯉꯣꯟꯗ ꯇꯧꯐꯝ ꯊꯣꯛꯇꯦ ꯄ꯭ꯔꯤꯌꯥ ꯃꯗꯨ ꯄ꯭ꯔꯤꯌꯥꯅ ꯅꯪꯒꯤ ꯁꯣꯜꯖꯔ ꯑꯦꯛꯁꯇꯨꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯀꯃꯥꯟ ꯇꯧꯔꯒ ꯀꯟꯇ꯭ꯔꯣल ꯇꯧꯕꯗꯨ ꯂꯧꯊꯣꯛꯎ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯖꯥꯠ ꯁꯥꯔꯅꯁꯨ ꯌꯥꯔꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯀꯕꯤꯔꯅ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯑꯖꯥꯠ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯐꯝ ꯊꯣꯛꯇꯦ ꯑꯩꯅ ꯏꯟꯗꯤꯌꯟ ꯐꯣꯔꯁꯀꯤꯗꯃꯛ ꯀꯌꯥꯝ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤꯅ ꯑꯩꯕꯨ ꯀ꯭रिꯃꯤꯅꯦꯜ ꯑꯃꯒꯨꯝ ꯇꯧꯈꯤꯕ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯃꯔꯛ ꯊꯠꯂꯒ ꯀꯕꯤꯔ ꯅꯪ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯈꯣꯏꯅ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯕꯅꯤ ꯄ꯭ꯔꯤꯌꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯃꯒ ꯂꯥꯏꯄꯣꯛ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯦ ꯈꯖꯤꯛ ꯈꯛꯇꯅꯤ ꯍꯥꯏꯗꯤ ꯂꯥꯏꯟ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯃꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯂꯥꯏꯄꯣꯛꯀꯨꯝꯕ ꯃꯤꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯣꯏꯅ ꯎꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯗꯣ ꯍꯥꯏꯔꯤꯕ ꯂꯥꯏꯄꯣꯛꯀꯨꯝꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯍꯦꯛꯇ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯏꯟ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯏꯟꯁꯤꯟꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯅ꯭ꯌꯨꯇꯟꯒꯤ ꯊꯥꯔꯠ ꯂꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯗ ꯍꯪꯂꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯅꯣ न्यूटन थर्ड लो है हंगबदा कबीरना न्यूटन की थर्ड लो है हाई मद प्रियाना एक्शन खुदिंगमकी मानब ओपोजिट रिएक्शन लाकनी है मद कबीरना मानब है एक्शन तौरीबी मानब रिएक्शन है मंगोंद नुंगाइत्रिब मांगन ताहल्लिब पीरिबे इकाइब खुदिंगमक अदुगी चप चाना लमन खुंगनी हैबनी कबीरना हाई कमान इंगोंद एक्शन लौखटकनी अदुबु मदुगी रिएक्शन सु ngayu hairei mahakna mafam adudagi thoklaklaga mahaki team member sing adugi manakta changsillaga hairei aikoina aikoigi imung manung marum mapangdagi sahi 15 chumna lamna lere aheng nungthil khangdana ka manung asida I taba makai aikoi punna hona minaduna lagli masigi program asida bu mai paklabadi haiduna adubu ngasidi high command soldier x surrender tawro haire maramdi masine indian force ki moral gi mayokta leire haire aduna mayam aikoi kari tawgani hairo o haiduna hairami makoina hainaribe sing adu priyana tarami कबीरना मखा तारदुना अखोई सरेंडर तौगद्रा तौरोइद्रा हाइदुना अमुकसु हंगलमी मखोई मयामगी मरक्तगी अमना अखोई सोल्जर एक्स से सरेंडर तौरोइ हेरि मदु कबीरना गुड अखोइना सोल्जर एक्स असिगी अरोइबा चांगिंग तौबगी मतम मदो पुंग खर खक्तमक ngaire मदुदि ngasi अहिंग तौगदबनी हेरमी इंडियन फोर्स सोल्जर एक्स से रिजेक्ट तौरपसे यामना फरे मसिगी प्रोग्राम से मखोइगी येंगनाबदा पीरगनी अदुगा मखोइना ngasi थवोइद्रिबसे कयाम यामना मरु ओइबगे कयाम सक्ति लेबगे हाइबदो खंगहलगनी हेरमी कबीरना मखोई खुदिंगमक रेडी लेननबा हाइदुना खंगहलबा मतुंग प्रियागी मनाक्ता चंगलकलगा वार अमा लाक्लगनी प्रिया नंगना हाइसिंगना कर्म माइकेदे लेपकनी हाइबदो खंजरो हाइरमलगा चटखी प्रियाना ngसाइदगी मखोइना nganगना संगनरिबा तौरिबा मयामदो माकी मोबाइल फोनदा तुमिन्ना वीडियो रिकॉर्डिंग तौरमी असुमना मथंगी सिंदा उलिबसिना प्रियाना नमलखिबा वीडियो अदु जेनेन सर्गिल मेजर आजाद रॉकी फ्रेडी मखोई मैम पुन्ना येंगमिनरी जेनरल सर्गिलना महा असिंगावरे मदुदा रोकीना सोल्जर एक्स के अरोइबा सांगेंगदो तौद्रिंगेदा थिंगौसी फ्रेडीनासु माना करिगुंबा हाइरिबा प्रोग्राम असि अतोपा येंगनाबा लेबाकता योंथोखिबा तारबदी लान अमदि सोइदना लाकनी मदुना मियोइबा जातिबु पृथ्वीगी लेमाइदगी पुंगमत मुथखरगनी मद जेनरल अदुना आजाद ओनसिलगा नखोइना तौगदबदु तौरो महाकु खामु हैरमी अजाना फ्रेडी अमसुंग रोकीदा महाकी फाइलसिंग अदु लोक्सिलो अदुगा शटडाउन तौरो हैरमी
aduga cross in the ulibasina kabirna mahaki leb adubu sil tokselami aduga mahaki security sing aduda kanagum amana amma hekto oisanu sanglak ken honarak patarbadi mahakpu kaptuna halu harami asomna azana aroi boina Freddy kabir bu trial tongnana widamta hingna purakpa pami harami madu Freddy na haireba thabado tawre haiduna khanbiro harami azana good luck haram naga chatki asomna kabir na sangeng adu haukre tanja adu Freddy amasung Rocky leb adu lag laga security sing adu mathang mathang hat pa horai security ama sanglak laga kabir da makoi mafam asi de yorokle haiduna tamlami kabir no fet toraga priya haiduna hairi maramdi hairiba paw khuding ma do priya na tammani haibaduni priya kabir na adu kimatik thajaba misak amani adu mikup adu dagi kabir na priya bu thajaba pungmang mangami kabir na priya bu suwarokre priya su mafam adu da khulai paiduna lakpa yauri basir ko bu nupa amna kabir da ekoi mafam asi thadokna hujik chalasi hairami adu bu kabir na yamna sauna final upload se 20% khakta mangaire nang sigada bor su adum siu adu bu makoi di thingu hairami makoi na hainari besing adu priya na urami aduga Freddy amadi Rocky da tamlami kabir main chamber adu da leire mai su loina thadok pa hore nakoi khara thuna yoksalo o somda hairami tanja adu da kanghauduna priya bu phakirami mapam adu yamna thuna Freddy amasung Rocky yoksalai leiriba security sing adu bu halaga kabir bu tanaraklami kabir ngak mang kharba matung priya bu nongmaina namduna puthoklei Freddy na aikoi order gi matung ina tawbuni kabir nang surrender tawro hairami madu kabir na aikoi na tawriba sibu karino aikoi nongmai kapnaraga hanaradra aikoi se marup mapang ngakta natabra madu Freddy Rocky tumin na tai aduga makoi na nabliba camera aduna makoi na ngangna saknariba tawriba khudingma do azat amadi general circle na control room madudagi urami kabirna aina nakoi da offer ama pige madudi wakhal da sagatlaga yengo Indian Force ki khwaidagi farba lanmi anigi telen aduga aina tawjeriba thabak siga punna punsilaga marup ama oina aikoi na mai pakna tawba ngamgadabado nakoi wakhanda sagatuna yengu harmi masda haining lu se Freddy amasung Rocky se kabir gi misang da changu aduga makoi team oisi habini madu Rocky na aikoi marup mapang altani kabir aduga aikoi na leibak asiga leinariba mari amadi aikoi se lanmini leibak asibu ngak nabani haiduna seliba uniform se masi atopa khuding maktagi heli madu tabda kabir noi aduga Freddy na su aikoi gi leibak asibu nungsibagi mari duna aikoi animak thawai thadok pasungami aduga thawai loba sungami aduna aikoi amadi aikoi gi leibak ka leinariba mari ase asigi marakta nang lepe aduna aikoi maru mapang oibagi marida aikoi na nangonda request tawjeri surrender tawro my brother hermi kabir na noklaga Freddy gi manakta changsilaglaga Freddy gi lengmal da makhut thangalaga leibak ningma nakoi da kari pibage tha khuding gi tolop lupa lising humpu piba aduga government gi quarter ama piba madu loerba matung nakoi na thabak tagi potharaga pension pibadura haiduna karem narami kabir na makha tarduna hauzik prithvi de leiba leiba kaya asina masigi technology asigi demak piu haiba mamal pirage haina leire akoina billion phangba yare akoina anouba India amagi laibag lepa yare masina prithvi de leiriba lanmi amatana akoi ga changdam na ngamloi India khakta natana prithvi pumbase akoi gi khutta leidoribini sakti leiriba misak aduna akiba bu control tawba ngami aduga akiba bu control tawba ngamliba misak tudi ishorni madu Rocky amadi Freddy na masigi huise ngaure harami madu Freddy su aisu khalibani harami tanja adu da kabir na nongmai adu thangatuna makhoi ni da kapna na bohona rakpada makhoi ni na kabir bu nongmai na kaptuna halami aduga Freddy na leibak ning bai bisi mahanga leiba yabagum khaliba male harami makhoi na tawriba sing adu Major Azad amadi general circle na yenglami matangi sinda uliba sina ngasai present day aduni haibadi makhoi na taribase kabir na liba warini kabir na aina haikibaduni leibak ki damang aikoina thawai thadok pasu ngami aduga thawai lo pasu ngami haina nakoina tawkhiba thabak khuding adugi mamal oina nakoina Indian Force na kari pir abage nakoigi izat pukasu leitana lawbuda natana ikai banang hanba asumna hairaga mamangda thokhiba thawdo adu flashback oina ulei Rocky amadi Freddy na kabir bu halu bagi damak trial tawbugi sinna du ulei kabir bu hingna pharga por o haidana order mayek singna piki adu makoina order dugi mayokta kabir bu hale madu Rocky na aikoina tawribudo mikup aduda asumani aduga Freddy na su aikoigi haksang da karigumba tumor ama develop torokpa tarabadi khwaidagi phabadi madu lokthokhiba aduni aduna aingonda madugi nungaitaba amatta leite harami official sing aduna DMC summary evidence ki matung inna Captain Firoz Freddy haina su khangnaba aduga Captain Rakesh Rocky haina su khangnaba makhoi ani na hanjin warning character basu order indabagi maram oiraga mara leire haiduna lakthui aduga makhoi ani bu Indian Force tagi dismiss torami asumna mathangi sinda ulibasina Freddy na Priyada makhoi gi engaged ring ado ai masigi ready oidri haiduna pithok lamba aduni
ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯕꯤꯔ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯔꯣꯀꯤ ꯄꯨꯟꯅ ꯎꯠꯂꯛꯏ ꯀꯕꯤꯔꯅ ꯄꯨꯟꯁꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯃꯔꯤꯗꯤ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯈ꯭ꯔꯦ ꯅꯈꯣꯏꯅ ꯉꯛꯂꯝꯒꯅꯤ ꯑꯩꯁꯦ ꯀꯔꯝ ꯍꯥꯏꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯗꯣ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯁꯣꯜꯖꯔ ꯑꯦꯛꯁ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗꯨꯅꯤ ꯀꯕꯤꯔꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯋꯥꯔꯤ ꯂꯤꯔꯤ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕꯗꯣ ꯑꯩ ꯅꯠꯇꯦ ꯑꯩꯒꯤ ꯀ꯭ꯂꯣꯟꯅꯤ ꯑꯦꯀ꯭ꯂꯥꯕꯤꯌꯥ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯁꯦꯝꯈꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯀꯕꯤꯔꯒꯤ ꯃꯃꯥꯏꯗ ꯁꯣꯛꯈꯤꯕ ꯑꯗꯨꯁꯨ ꯎꯠꯂꯤ ꯃꯍꯥꯛꯅ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯁꯤꯅꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯝꯕ ꯂꯃꯟ ꯈꯨꯡꯒꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯈꯣꯏ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯣꯁ ꯁꯤꯟꯗꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯦꯞ ꯃꯅꯨꯡ ꯑꯗꯨ ꯎꯠꯂꯛꯏ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯣꯟ ꯑꯦꯀ꯭ꯂꯥꯕꯤꯌꯥꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯑꯗꯨ ꯎꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯀ꯭ꯂꯥꯕꯤꯌꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯍꯜꯂꯒ ꯍꯥꯏꯕꯗꯤ ꯀꯕꯤꯔ ꯁꯥꯍꯜꯂꯒ ꯃꯥꯅ ꯀꯃꯥꯟ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯈꯤꯕ ꯑꯗꯨ ꯎꯠꯂꯤ ꯍꯥꯏꯕꯗꯤ ꯔꯣꯀꯤ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯅ ꯑꯦꯀ꯭ꯂꯥꯕꯤꯌꯥꯕꯨ ꯍꯥꯠꯂꯝꯗꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯎꯠꯂꯤ ꯃꯈꯣꯏꯅ ꯑꯦꯀ꯭ꯂꯥꯕꯤꯌꯥꯕꯨ ꯍꯥꯠꯂꯝꯕꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯅ ꯍꯥꯟꯅ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯗꯣ ꯑꯦꯀ꯭ꯂꯥꯕꯤꯌꯥ ꯑꯩꯒꯤ ꯀ꯭ꯂꯣꯟ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯒ ꯀꯕꯤꯔꯅ ꯅꯈꯣꯏꯒꯤ ꯅꯔꯥꯏꯕꯛ ꯐꯔꯤꯕꯗꯤ ꯑꯦꯀ꯭ꯂꯥꯕꯤꯌꯥꯗꯣ 100% ꯔꯦꯗꯤ ꯑꯣꯏꯍꯧꯗꯕꯗꯨꯅꯤ ꯃꯗꯨꯅ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯃꯅꯤ ꯑꯗꯨꯕु ꯃꯍꯥꯛꯅ ꯔꯦꯗꯤ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯔꯝꯒꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯆꯍꯤ 9 ꯈꯨꯗꯤꯡꯒꯤ ꯍꯣꯡꯉꯤ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯀꯌꯥꯗ ꯆꯥꯟꯅꯅ ꯆꯨꯝꯂꯕꯅꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛ ꯂꯩꯔꯦ ꯉꯁꯤꯗꯤ ꯄ꯭रिꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯍꯤ 9 ꯏꯟꯗꯤꯌꯥꯅ ꯀꯔꯟ ꯀꯕꯥ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ DNA ꯁꯤꯖꯤꯟꯅꯔꯒ ꯅꯈꯣꯏ ꯑꯅꯤꯒ ꯆꯞ ꯃꯥꯟꯅꯕ ꯀ꯭ꯂꯣꯟ ꯁꯦꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯅꯈꯣꯏ ꯑꯅꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯁꯤꯡꯂꯒꯅꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯌꯥꯅ ꯐꯠꯇꯕꯗꯤ ꯑꯗꯨꯃꯛ ꯃꯥꯏꯊꯤꯒꯅꯤ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯀꯕꯤꯔ ꯃꯗꯨꯗ ꯀꯕꯤꯔꯅ ꯅꯣꯛꯂꯒ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄ꯭ꯔꯤꯌꯥ ꯑꯗꯨꯅꯕꯨ ꯑꯩꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯤꯕꯅꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯔꯤꯌꯨꯅꯤꯌꯟ ꯑꯁꯤ ꯑꯩꯅ ꯁꯤꯟꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯟꯕꯅꯤ ꯃꯍꯥꯛꯄꯨ ꯎꯅꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯔꯒ ꯐꯤ ꯀꯨꯞꯄ ꯁꯥ ꯉꯥ ꯊꯝꯐꯝ ꯁꯔꯪ ꯑꯃ ꯍꯥꯏꯗꯣꯔꯛꯏ ꯃꯗꯨꯗ ꯑꯖꯥꯗ ꯃꯁꯥꯗꯨ ꯁꯣꯛꯂꯒ ꯌꯥꯎꯕꯗꯨ ꯃꯌꯥꯝꯅ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯑꯖꯥꯗꯄꯨ ꯀꯟꯅꯤꯡꯕꯒꯤ ꯂꯥꯎ ꯈꯣꯡꯂꯝꯃꯤ ꯀꯕꯤꯔꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯖꯥꯗꯄꯨ ꯁꯥ ꯁꯟ ꯆꯤꯡꯊꯣꯛꯄꯒꯨꯝ ꯌꯣꯠꯂꯤꯡ ꯊꯥꯡꯂꯒ ꯆꯤꯡꯊꯣꯛꯂꯛꯏ ꯀꯕꯤꯔꯅ ꯅꯪꯅ ꯃꯈꯣꯏꯗ ꯑꯆꯨꯝꯕꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯖꯥꯗ ꯑꯪꯀꯜ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯖꯥꯗꯅ ꯔꯣꯀꯤ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯑꯖꯥꯗꯇ ꯄꯨꯜꯂꯤꯕ ꯌꯣꯠ ꯑꯗꯨ ꯆꯤꯡꯂꯒ ꯄꯣꯏꯟꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯖꯥꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯣꯟꯕꯣꯏꯗꯣ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯔꯕ ꯃꯇꯨꯡ ꯑꯩꯅ ꯃꯁꯤ ꯇꯧꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯔꯛ ꯊꯠꯂꯒ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡꯗ ꯍꯨꯏꯒꯨꯝꯅ ꯈꯣꯠꯂꯒ ꯏꯟꯗꯤꯌꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯖꯥꯗꯅ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯝꯃꯤ ꯑꯖꯥꯗꯅ ꯔꯣꯀꯤ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯟ ꯀꯕꯥꯁꯀꯤ ꯃꯒꯨꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯏꯟꯗꯤꯌꯥꯗ ꯀꯔꯟ ꯀꯕꯥꯁ ꯑꯁꯦ ꯀꯌꯥꯃꯨꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒ ꯄ꯭ꯔꯤꯌꯥꯒ ꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯌꯥꯅꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯦꯀꯦꯖ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯌꯥ ꯅꯠꯇꯦ ꯄꯥꯝꯂꯤꯕꯁꯦ ꯕꯔꯦ ꯑꯃꯁꯨꯡ ꯆꯣꯇꯦꯃꯤꯌꯥ ꯅꯈꯣꯏ ꯑꯅꯤꯅꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯑꯖꯥꯗꯇ ꯑꯗꯨꯃꯥꯏꯅꯔꯥ ꯑꯩꯅ ꯊꯥꯛꯄ ꯂꯥꯡ ꯅꯪꯅ ꯊꯨꯔꯤꯕꯁꯦ ꯑꯪꯀꯜ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄ꯭ꯔꯤꯌꯥꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯄꯨꯟꯅ ꯄꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯦꯛꯃꯦꯠ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯃꯇꯝꯗ ꯗꯤꯁꯇꯤꯒꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨ ꯇꯥꯕꯗ ꯑꯖꯥꯗꯅ ꯅꯣꯛꯂꯒ ꯂꯥꯡꯗ ꯊꯨꯔꯤꯕꯁꯦ ꯅꯪꯅꯤ ꯑꯄꯪꯕ ꯃꯈꯣꯏ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯒꯤ ꯃꯈꯥ ꯑꯍꯦꯟꯕ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯅꯪ ꯃꯥꯏ ꯄꯥꯛꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯗꯤꯜꯗꯣ ꯌꯥꯔꯛꯈꯤꯕꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯅꯤ ꯅꯪꯅ ꯂꯥꯡꯅꯤ ꯍꯥꯏꯖꯔꯤꯕꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯒꯤ ꯁꯔꯨꯛꯅꯤ ꯑꯖꯥꯗꯅ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯔꯣꯀꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯅ ꯅꯪꯒꯨꯝꯕ ꯃꯤꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯠꯂꯒꯅꯤ ꯆꯦꯛꯃꯦꯠ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯛꯂꯒ ꯑꯖꯥꯗꯄꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯔꯣꯀꯤ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯅ ꯃꯤ ꯍꯥꯠꯂꯝꯗꯥꯏꯗ ꯇꯣꯏꯅ ꯍꯥꯏꯒꯟꯕ ꯍꯨꯏ ꯑꯁꯤ ꯉꯥꯎꯔꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯩꯒꯤ ꯃꯦꯟꯇꯔ ꯑꯁꯤꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯅꯅꯕ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯧꯕ ꯃꯦꯟꯇꯔ ꯑꯃ ꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯨꯜ ꯌꯨꯅꯤꯐꯣर्मꯗ ꯑꯖꯥꯗꯀꯤ ꯀ꯭ꯂꯣꯟ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯕꯤꯔꯅ ꯍꯧꯖꯤꯛꯇꯤ ꯇꯦꯕꯜ ꯑꯗꯨ ꯃꯊꯪ ꯃꯈꯥ ꯑꯣꯟꯕ ꯌꯥꯔꯦ ꯑꯩꯒꯤ ꯑꯥꯔꯃꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯖꯥꯗꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯔꯣꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯍꯦꯔꯣꯁꯦ ꯀꯔꯤꯅꯦꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯦꯔꯣꯁꯤꯡꯗꯤ ꯎꯐꯨꯜꯗꯒꯤ ꯍꯧꯒꯠꯂꯛꯏ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤ ꯄꯨꯜꯂꯒ ꯊꯝꯂꯤꯕ ꯁꯒꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯀꯕꯤꯔꯅ ꯍꯦꯔꯣꯗꯤ ꯎꯐꯨꯜꯂꯛꯇꯒꯤ ꯍꯧꯒꯠꯂꯛꯂꯒ ꯅꯨꯃꯤꯠꯀꯨꯝꯅ ꯉꯥꯜꯂꯤ ꯍꯥꯏꯅꯩ
Nakoy na nathong na lerbdi hogolo adugo proof tawro nakoy si hero ni haina nakoy da pung kun meri gi matam piri masida ngamlabdi nakoy gi leibak pu kallo asumna Freddy amasung Rocky bu pulliba sagai adugi makhada thariba mai adusu yamna kanna sakhlaklami Rocky na masigi lanbung se nangi oiramba yai aduga Freddy na su amu adubu masigi game asida khwaidagi liraba sanaroidi ai khoini harami Kabir na Priya bu puraga satkre sallinge matam aduda Priya gi mangak samda injection nama kapsilami aduga Priya bu gyan manghalaga pukhi Rocky amasung Freddy su mairak adudagi nanthokna ba haiduna yamna kanna honari Kabir satkraba matung pamsu gari ama thauduna lakpa ulli Rocky Freddy amadi Misa nanthokhlami makoina security sing adubu halami aduga pamda Azad sar shire haiduna tamlami makoi kudingmak nungairamde aduga makoi madugi matung Azad ki asiba haksang adu puduna halai makoina defense secretary adubu urami aduga wari shanarami Rocky na India na lan manga thengnakhre Pakistan ga mari aduga China ga ama adubu hairiba lan sing ado India na ama tahurude hairiba lan thengnakiba sing adugi nungaina daba adugi khudong chaba lauraga Kabir na plan mayam silakhini ahanbada mana Karan Kabas deactivate tawraga aikoi gi border da leiriba missile sing sizinaduna amukta de attack tawgani maduda Freddy na mo hairi aikoi na lan adu haurabadi prithvi pumbagi sympathy Pakistan amadi China da phangani adu United Nation na India da lan hobagi paisa mayam ama thiangani maduna maram oiraga India gi defense ki lamda sahi yankhai gi maning hangani aduga India pummana prithvi da leiriba lam khuding makta kok nongani mahangna toribise tenje yamna tongan tongan ba target meham pal hanmani Kabir na toribise India gi mayok tanate masigi war se magi personnel ni matangi sinda ulibasina Karan Kabas ki dom maduda Kabir amadi maki kangbuna lakpa duni makoina security sing adu hala halaga defense ki thamliba khulai sing adu bu thugai thugai duna changlai Freddy na somda cross sinda mahangna hojik attack tawribam lanbana se sahi teret ki mamangda aina mahaki soldier exterminate tawkhiba pham duni Rocky na mo hairi haribam pham aduda Karan Kabas ki main control room ni aduga masi Kabir gi master plan ni aduga mahaki su laman khumba aduni aduga cross in na somda Kabir amadi mahaki kangbuga lairiba lan missing aduga nongmai kapnarmi maduda defense secretary aduna hojik kari plan togani maduda pamna ahanbada koina mafam se kana amata janghandana media sing su janghandana mafam asi thamgadabani misana mo hairi madugi matung aikoi gi lan missing Pakistan amadi China romda thajingadabani maduda Zenan circle na makoina hairibase maksu yaningi hairami aikoina lanban ani CM sadano leigadabani haina defense secretary adu da hairami madu defense secretary adu na Zenan circle da makoise court martial tawduna leibo officer ngakani aikoina matau kramna makoi bu thajagani madu Zenan circle na makoi ani dagi hena Kabir gi maramda khangba kanasu leite makoi ani na aroiba pambaini Rocky na marak thatuna sar ikai khumnabaga loinana karigumba amatang haijage aikoina lanmi oina join tawdringai aikoina wasak lauki aikoina uniform selabasu setrabasu aikoi lanmi ni aikoina matam punamakta lanmi adumak oigani aduga Freddy na hairi war ase Kabir na hobuni aduna aikoina loisangadabani harami Freddy Rocky Misa Pam makoi mari Karan Kabas ki control room adu tamna lai asomdana security mayam adu hatpa phajinba kaya tawraga Kabir na control room adu da changlai manungda leramba mayam ado loina tanthoki Priya di gyan mangduna wheelchair amada puduna lai asomda helicopter manungduda makoi mari haibadi Freddy Rocky Misa amadi Pam makoina tawgudaba sing adu khanari Freddy na hairi Kabir na Karan Kabas deactivate tawdringai aikoina mahakpu lephangadabani Pam na amuk Karan Kabas ki system panel kadai da leibage haiduna maduda Freddy na haribam pham adu taklami Pam na manual override tawrage system do hairakpada Freddy na manual override haibisi karino haiduna hanglaklami maduda Pam na scooter ama masana start horok taw matamda nangna kari tawi haiduna hangi maduda Freddy na adudi garage tin silaga thamgadabani harami mahana khumlagliba pakhum adu soibadagi Pam na nangna kick soidana karongani aduni manual override hairibase haiklami asomnana Priya gi brain dagi Karan Kabas ki password code adu lokthongna na kanna Kabir na honari aduga somnana misana Rocky da nangi super clone du da kari tawgani haiduna hanglami madu Rocky na aina phugani haiduna khummi madu Pam na nang haibagi wani yaroi makoido nakoi ani gi DNA dagi semmani aina makoi bo hana study tawraga makoi gi system do hack tawba ama changi Pam na sip ani puthorlaga masigi sip ase makoi da napsillu haiduna Freddy amadi Rocky da pirami aduga mahangna makha tarduna adu oiba tarabadi aina makoina kallibisi karina no haiba khangma ngamgani hari madu Rocky na masigi nupi se wangang ma sunglep lepte hari sip adu pairaga Freddy na makoi gi ngaksamgi maningda haiba natra haiduna hanglei madu Pam na hoi haina khumlami
Freddy na karigino aduga nang na cervical da hairabadi makoigi ngaksam da haigadabani aduga mathangdadi instruction singdo WhatsApp to ina tharau hairami mathangi sinda uliba sina secretary aduna makoigi control room aduda general aduga wari saba duni mahangna general circle da aikoina achumba wareb adu lawre hairami asomdana makoi mari mafam adu yorokpaga helicopter adu khamnana ba ready tawrami helicopter pairakpagi makhol adu kabirna tarami asumna mafam adu leramba kabir gi lanmi sing aduna helicopter adu missile na kaptharami hairiba sing adu defense secretary masung general circle makoigi monitor adu the live ta yenglami helicopter adu takiba adu urami madu defense secretary aduna matang asida thabak loire hairami madu general circle na hauzik phawbudi oidri haduna khumlai general circle na makata aduna makoina lakliba regiment adugi maming lion haibani aduna masigi regiment asidagi lakpa lanmi khudingma sokla ga hena sathibe heli housing makoina tawba ngamba do aikoina uragani harami Freddy amadi Rocky helicopter akaiba dugi marumdagi thunglei leiriba phattarba lanmi sing adubu kap tuna halami hairiba khudingma do kabirna manungdagi monitor aduda urami misa sukulai paiduna yeknaba sing adubu hatpa horami asomdana kabirna karan kabas adu deactivate tongna kan honari kabirna priya gi makokta gi court adu lokthoklami priya mamit khangsing singi adu kabir nangna toribisi karino nang masidagi hena phabani hairi tanja adu da karan kabas adu sijinnabagi ss tawba yarami aduga kabirna aina mi khuding dagi hena phai hairi karan kabas gi password adu su mahangna sindokre asomdana azad ki clone aduga misaga kanna funari somdana priya na kabir laman khumba haibasina nang bu soliba mi dudagi nang ne na sokani madu nang pamlabra laman khumba haibasina asumba progloi kabir hairakpada kabirna amuka sulale nang priya haiduna hairi kabirna priya gi minakta jangshelaga laman khumba haibasina kwaidagi sengba achumbani nang na huga pangkhak ni hairiba laman khumba sina aibu sokhaloi aduga india apunbadi sokani mapanda Freddy Rocky nongmai kanna kamnari misana azad ki clone aduga phunari aduga pamna karan kawa system aduda changna nam khonari adubu kabirna password change tawkhibna yaramdi pamna makoi mayamda madupuna mak hairami haibadi karan kabas ki password ado change tawkhre habadu asomdana kabirna karan kabas deactivate tawrami maduda priyana masi tawgunu kabir masina maram oirga india pumba mapung phana manglagani nang tawgunu haiduna kanna haijarami adubu kabirna tabidabi priya gi brain adu sizinaduna pakistan amasung saina maike animakta leiriba karan kabas ado deactivate tawkhre kabirna hujikti karan kabas agi khutta leire makhoi bo hatlo haidana command torami mahna command toribadu Freddy amadi Rocky gi super clone ani dudani super clone ani adu sathiba kulai mumpai duna asengba Freddy amadi Rocky gi maningda ta changlai Freddy amadi Rocky chelami adubu makhoi ani clone ani dugi attack aduna soklami asomna China masa wong amasung Pakistan masa nabeta kabirna call torga nungaiba paw leire akoi sem saba loire war ase haure hairei madu wong amadi nabet haraurami mapanda pamna karan kabas ta sangna bhona badu yadawna maha nakoi kadai da leibage karan kabas se deactivate toba haure akoi matam leitre hairei madu Freddy na akoi gi matam se kayamuk yamna leiribage hanglei madu gi pakum oina manungda leiriba system adudagi 15 minutes kakta ngaire haibdu tariba amadi yengliba aikhoida khanghalli aduga mapanna clone sing aduga asengba Freddy Rocky kanna funari makhoi ani gi clone oibna makhoi ani gi step khangbata natana makhoi ani dagi hena phaba oibna makhoi ani na maithiba piba ngamlamde maramasina makhoi ni onthong naraga haibdi Freddy na Rocky gi clone da aduga Rocky na Freddy gi clone da kanna funarami hariba tanja aduda somnana karan kabas ado 50% down chatharami aduga tanja aduda pangi sinnamu lei pamna 70% yore sip to clone adu gi aksamna napselo harami madu Freddy na Rocky gi clone adu da sip adu napselami aduga manungda karan kabas 5 minute ki manungda down chalagani aduga misensing adu ready da leire haduna system adu na hayaglami kabirna ahan boina China amadi Pakistan punna harami aduga mahangna makhata aduna India nakoina kari tawbu ngambagi habadu utlo harami super clone ani dubu Rocky amadi Freddy na maithiba pirami aduga ngasai napsen khiba sip adudagi pamna makoi se EMP device na makoi bu chalaibani haiba khanglami aduna makoi bu maithiba piba ngamloi habisi pamna khanglami aduga madu punam Freddy amadi Rocky da hairami mauda makoi ani na matau karamna makoi bu maithiba piga ni hanglei tanja adu da clone ani adu su hogulei mauda pamna makhata aduna EMP device to hit phanghalaga haibadi sagat alaga sakho anmangamba adugumba achauba pokhaiba ma darkar oi hairami aduga mahakna makhata aduna nakoigi anakpada power grid leibra haiduna hangni mauda Freddy na yengmada power grid leiba du urami aduga Freddy na pamda matokram na makhoi ani se mafam aduda pugani haiduna hanglaklami
ꯇꯟꯖꯥꯗꯨꯗ ꯃꯤꯁꯥꯁꯨ ꯑꯖꯥꯗꯀꯤ ꯀ꯭ꯂꯣꯟ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀ꯭ꯂꯣꯟ ꯑꯅꯤ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯔꯣꯀꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯝꯃꯤ ꯃꯤꯁꯥꯗ ꯑꯖꯥꯗꯀꯤ ꯀ꯭ꯂꯣꯟ ꯑꯗꯨꯕꯨ ꯊꯥꯗꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯁꯥꯅ ꯑꯖꯥꯗꯀꯤ ꯀ꯭ꯂꯣꯟ ꯑꯗꯨꯕु ꯃꯉꯛꯇ ꯊꯧꯔꯤ ꯄꯨꯜꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯊꯥꯗꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯀ꯭ꯂꯣꯟ ꯑꯍꯨꯝ ꯑꯗꯨꯗ ꯇꯥꯟꯅꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯋꯔ ꯒ꯭ꯔꯤꯗ ꯑꯗꯨꯗ ꯊꯧꯖꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯀꯕꯤꯔꯅ ꯎꯔꯝꯃꯤ ꯀꯕꯤꯔ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯔꯖ ꯇꯧꯁꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯐ꯭ꯔꯦꯗꯤ ꯑꯃꯁꯨꯡ ꯔꯣꯀꯤ ꯆꯪꯉꯛꯏ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯄꯥꯁꯋꯥꯔꯗꯇꯨ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯕꯤꯔꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯄꯥꯁꯋꯥꯔꯗ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯤ ꯂꯧꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯂꯣꯟꯆ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯅꯥꯀꯟꯗ ꯉꯁꯥꯏ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯕꯤꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯣꯝ ꯐꯤꯠ ꯇꯧꯈꯤꯕ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯔꯣꯀꯤ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯕꯨ ꯃꯀꯣꯛ ꯉꯥꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯀꯕꯤꯔꯅ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯖꯦꯅꯔꯦꯜ ꯁꯔꯒꯤꯜ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯅꯨꯡꯗ ꯀꯕꯤꯔ ꯔꯣꯀꯤ ꯑꯃꯁꯨꯡ ꯐ꯭ꯔꯦꯗꯤ ꯀꯟꯅ ꯐꯨꯅꯔꯤ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯉꯁꯥꯏ ꯐꯥꯖꯤꯟꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯁꯥꯅ ꯊꯥꯗꯣꯛꯂꯝꯃꯤ ꯄ꯭रिꯌꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯐꯨꯅ ꯐꯨꯅꯅ ꯀꯕꯤꯔꯅ ꯅꯈꯣꯏ ꯂꯦꯞꯄꯣ ꯒꯦꯝ ꯑꯁꯤ ꯂꯣꯏꯔꯦ ꯅꯈꯣꯏꯒꯤ ꯅꯃꯥ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯂꯕ꯭ꯔꯥ ꯃꯔꯝꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯅꯤ ꯀꯕꯤꯔꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯃꯗꯨꯗ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯔꯣꯀꯤ ꯐꯨꯅꯕ ꯇꯣꯛꯊꯣꯛꯂꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯒꯣꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯀꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯃꯥ ꯄꯨꯝꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯔꯝꯃꯤ ꯔꯣꯀꯤ ꯑꯃꯗꯤ ꯐ꯭ꯔꯦꯗꯤꯅ ꯐ꯭ꯂꯦꯛꯀꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯁ ꯑꯃꯅ ꯀꯕꯤꯔꯕꯨ ꯌꯨꯡꯍꯜꯂꯒ ꯃꯩ ꯆꯤꯡꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯤꯁꯥꯏꯜ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯅ ꯄ꯭रिꯌꯥꯕꯨ ꯃꯤꯀꯞ ꯊꯣꯛꯅꯅꯕ ꯍꯧꯗꯣꯛꯂꯝꯃꯤ ꯀꯥꯞꯊꯣꯛꯈꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯄꯥꯝ ꯑꯃꯗꯤ ꯃꯤꯁꯥꯅ ꯃꯄꯥꯜꯗꯒꯤ ꯌꯦꯡꯂꯤ ꯖꯦꯅꯔꯦꯜ ꯁꯔꯒꯤꯜ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅꯁꯨ ꯀꯟꯇ꯭ꯔꯣल ꯔꯨꯝ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤ ꯄꯥꯝꯅ ꯃꯄꯥꯜꯗꯒꯤ ꯅꯈꯣꯏ ꯊꯣꯛꯂꯛꯂꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯔꯣꯀꯤꯅ ꯅꯠꯇꯦ ꯄꯥꯝ ꯑꯩꯈꯣꯏ ꯀꯥꯔꯟ ꯀꯕꯥꯁꯦ ꯔꯦꯁꯇꯣꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯣꯀꯤꯅ ꯄꯥꯁꯋꯥꯔꯗꯁꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯃꯃꯤꯡ ꯍꯪꯂꯛꯄꯗ ꯐ꯭ꯔꯦꯗꯤꯅ ꯖꯦꯔꯣ ꯒ꯭ꯔꯦꯚꯤꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯆꯨꯝꯂꯝꯗꯦ ꯐ꯭ꯔꯦꯗꯤꯅ ꯁꯣꯇꯥ ꯈꯔ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯄꯣꯠꯇ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯅ ꯁꯣꯜꯖꯔ ꯑꯦꯛꯁ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯁꯨ ꯆꯨꯝꯈꯤꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭रिꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯁꯋꯥꯔꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯗꯨꯁꯨ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯖꯦꯅꯔꯦꯜ ꯁꯔꯒꯤꯜ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯌꯦꯡꯂꯤ ꯄꯥꯝꯅ ꯃꯄꯥꯜꯗꯒꯤ ꯅꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯄꯥꯝꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯔꯣꯀꯤꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯁꯤꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯃ ꯍꯥꯏꯔꯛꯎ ꯍꯥꯏꯔꯛꯄꯗ ꯐ꯭ꯔꯦꯗꯤꯅ ꯃꯃꯤ ꯂꯩꯅꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯕꯗ ꯉꯥꯡꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯑꯦꯀ꯭ꯂꯥꯕꯤꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯅ ꯑꯦꯀ꯭ꯂꯥꯕꯤꯌꯥ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯑꯗꯨ ꯌꯧꯗꯧꯔꯦ ꯑꯗꯨꯕꯨ ꯔꯣꯀꯤꯅ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯅꯝꯂꯒ ꯆꯨꯝꯕꯗꯒꯤ ꯀꯥꯔꯟ ꯀꯕꯥꯁ ꯔꯦꯁꯇꯣꯔ ꯇꯧꯔꯝꯃꯤ ꯀꯥ ꯑꯗꯨ ꯄꯣꯈꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯣꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯗ ꯄꯥꯝ ꯑꯩꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯁꯦ ꯀꯥꯏꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯀꯥꯔꯟ ꯀꯕꯥꯁꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯃꯗꯨ ꯄꯥꯝꯅ ꯃꯦꯅꯨꯑꯦꯜ ꯑꯣꯚꯔꯔꯥꯏꯗꯇꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜꯗꯨ ꯄꯤꯔꯣ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯐ꯭ꯔꯦꯗꯤꯅ ꯃꯤꯁꯥꯗ ꯄ꯭ꯔꯤꯌꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯣ ꯑꯗꯨꯒ ꯕꯦꯁ ꯑꯁꯤ ꯍꯥꯡꯍꯜꯂꯣ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯪꯈꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯦꯅꯨꯑꯦꯜ ꯑꯣꯚꯔꯔꯥꯏꯗꯇꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯄꯥꯝꯗ ꯔꯣꯀꯤꯅ ꯀꯟꯅ ꯍꯪꯂꯤ ꯃꯗꯨ ꯄꯥꯝꯅ ꯑꯩꯅ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯅꯒꯗ꯭ꯔꯣ ꯅꯪꯒꯤ ꯄꯥꯝꯕꯣꯝ ꯅꯠꯇꯕꯤ ꯅꯪꯒꯤ ꯀꯣꯛꯇꯣ ꯁꯤꯖꯤꯟꯅꯧ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯌꯦꯡꯉꯣ ꯁ꯭ꯋꯤꯁ ꯅꯠꯇ꯭ꯔꯒ ꯂꯤꯚꯔ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯤꯡꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯐ꯭ꯔꯦꯗꯤ ꯆꯪꯂꯛꯏ ꯁꯣꯇꯦ ꯍꯥꯏꯅ ꯀꯧꯔꯛꯏ ꯔꯣꯀꯤꯅ ꯅꯪ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤꯅꯣ ꯑꯩꯅ ꯂꯧꯒꯗꯕ ꯃꯤꯡꯆꯠꯇꯣ ꯅꯪ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔ ꯍꯥꯟꯅꯗꯧꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯆꯨꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯔꯣꯀꯤꯅ ꯃꯤꯗꯜ ꯐꯤꯡꯒꯔ ꯎꯠꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯅꯪ ꯅꯊꯛ ꯊꯣꯡꯕꯁꯤꯡꯗ ꯔꯦꯁꯄꯦꯛ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯦꯅꯨꯑꯦꯜ ꯑꯣꯚꯔꯔꯥꯏꯗ ꯇꯧꯅꯅꯕ ꯂꯤꯚꯔ ꯑꯗꯨꯕꯨ ꯈꯥꯔꯤꯕ ꯃꯤꯡꯁꯦꯟ ꯑꯗꯨ ꯀꯧꯈꯥꯏꯔꯒ ꯆꯤꯡꯊꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯅꯨꯑꯦꯜ ꯑꯣꯚꯔꯔꯥꯏꯗ ꯌꯥꯔꯝꯃꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯃꯅꯨꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯌꯥꯝ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯑꯗꯨꯕꯨ ꯀꯕꯤꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤ ꯆꯩꯅꯥ ꯄꯥꯀꯤꯁꯇꯥꯟꯁꯨ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯝꯕ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯡꯗ ꯉꯁꯥꯏ ꯇꯥꯔꯒ ꯂꯩꯍꯧꯔꯤꯕ ꯀꯕꯤꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯍꯤꯡꯒꯠꯂꯛꯂꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯥꯔꯠ 2 ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟꯗ ꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯅ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯉꯥꯜꯁꯅꯥ ꯁꯔꯋꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ